18 AR na Sagolmang leirakpadagi Thamba Yaroi maikei asomda tangdu leitana leirakpani Sagolmang AR post dagi 18 AR Louthokaga oirabadi Atoppa AR gi kangbu amatta Thamba Yaroi Haina maikei adom gi yamlaba Meeyam na ngasi Sagolmang khewa lambida phamjinduna Khongjang Changshinkhre Sagolmang akoiveda leiba khulsingi apunba leirakpai bisingna sangsinkiba Khongjang aduga mari leitana United Committee Pukhau Ed Making Dolai-thabi GP gi President Thoksom Sanjoina Hai May ahumdagi haurakiba irang asida Sagolmang Pukhau Dolai-thabi na singba mafam singda kuki singna akanba attack satharatuna Meeyam lanjenaki matam maduda singthakta 22 AR gi kangbu leirabasu khunja sing saphana thamnana bathabak paikhatpagi mamita khide madugi tungda Sagolmang AR post asida 18 AR thamlakpa asidagi hauzik Sagolmang Pukhau amadi masigi akoiba mafam sing asida tangdu leitaba tapna tapna hanjilaktuna lanjena ruraba Meeyamna masa masagi mayumda hanjilakpa ngamlibane Jairak asida Sagolmang post dagi 18 AR Louthokaga 28 AR amuk thamlagani haidiba asi maikei asomda amuk hanna irang thokhanana basin bathawlangla irang asina maram oiraga Manipur pumbadagi AR Louthokapiu haina Meeyam na sangsilakliba Khongjang asida leingak nasu recommendation thakre athuba matamda AR Louthoklagani haina Meeyam na harauna leirambane adubu Sagolmang da anauba AR thajilakliba asina Manipur Pumbadagi AR Louthokani haiba wafam Meeyam na thajaba ngamdre Sagolmang AR post dagi 18 AR Louthokuna 28 AR Thamba Yaroi 18 AR Louthokani hairabadi Sagolmang da Atoppa AR company amatta Thamba Yaroi madugi mahutta state force oina thamgadabane maikei asomgi Meeyam gi demand asi leingak na pung 12 gi manungda positive oiba reply ema piraktrabadi akanba Khongjang kaya sangsinlagani haina mahakna makha takhi Akoi hojib si leibang Meeyam na assign fanji loktho na tawraga leingai sida akoi di loktho khidoro boining dana akoi gi maige gi prajana su harau ba pen ma akoi phawr ga leiri ne ba matam khara leiba dugi wa ne ba khoi haijaina hojib loktho khara ga di 18 loktho khara ni 20 tu julo maige Manipuri loi loktho khara ne haiba gi akoi du su nungai jaba ama leijara mi ne ba state force la ani haiba gi adu na tabida 18 Louthokaga Atoppa ma thajalakani haiba sinadi ai khoina angakpam phaujari se Manipur lengang na assign fan Louthokaani haiba posi masi ai di Louthokaani haiba gi thajaba laite maramdi pulap Louthokaga bu oiraga di 28 year thajalaiba se thajanbam thokte ba lebak Meeyam na huji taliban na assign fan Louthokpiu haibani assign fan ji Louthora gadra na khoi di harauraga leiriba tanja sida 18 Louthoka 28 thajalisina mogi aron policy khara kukiga manaraga leirabra koi maigei se amuk landana bo honarabra haiba wafam je sine khoi na mi paiba phokchari